ngase phongkiba tongan tongan ba manipuri sifung sing amasung thokiba thawdo wathok sing dagi maruibi i paw sing myam da thamsigi ahan bra hoyelan paw dagi lakusaraga manipur gi law and order gi phibam phi thongdre yengba yadre naran china rom da kuki militants sing khut thoknab da khulngakpa Meitei khunja ani Sire tare sukli kukizo militants sing gi marak da su misimina yaukre adubu asiba amadagi hena maming matha phangdri kukizo militants sing na Meitei sing tamna nomai kap thrakhiba mafam oi asok pasing laying nabigidam ambulance ta haptuna puthorakpa ngasi atyan ma minute khara khaktagi oiraba supang thokiba tarani thuisuba Manipur Legislative Assembly gi mari suba mifam yei thoktuna phamdanaba Committee on Tribal Unity Kotu amasum Indigenous Tribal Leaders Forum ITLF na akan bu wafam sing phongdorakiba loinana kariguma Manipur lengang na session pangthoklabadi madura tholakpa thokwaningdaba thawdok singi texak punamak laingak na pugadabani haina phongdoklingai gi serakta ngasi assembly gi mifam pangthoknaba thawrang torpagi mangoinana ayuktagi hauraduna kukizo militant singna Meitei singna onsinduna makhatana lancha tharakpadi gi nakalani gi marakta tongan mafam singda akan mamong na bom amasum nomai sijinaduna khuthokna khibada khulngakpa Meitei khunja ani laikidre tare sokle assembly gi mifam pangthokpa numit phawada satharakpa kukizo militant sing akan balan thingmangam khidabana misimina sawna thowan khibana Manipur gi law and order gi phibam phi thongdaba yengba yadaba saktam ga sakmanare ngasi ayukta gi hauraduna numidang athingba phawbna nakalani gi marakta akan mamong na khuthokna khiba thawdok sing na kukizo militant sing gi maikei disu misimina sawna yaukre adumainama makhoi gi laikhidraba sing gi manungdagi ama khaktadagi hena maming matha phangmangam khidri ngasi gi thawdo si ahan bada ayuk pung 6 makhai rom tarapada Bishnupur district gi Moirang PS gi awang nosuk lom da kilometer mangam da maklap na leidiba naran chena kul gi maning thang saruk ta leiba high canal maya da leiba lakon gi labuk amar thokibani lakon asigi labuk amad naran chena maya lekai ward number 8 gi salam jotin sai kunthra gani pan apok s iboto mana masa gi labuk ta til hidak saib loiraba matungda lauri da leiba ahoba sing men silingena kukizo militant sing na high canal asigi mathak thangba saruk da leiba ani suba IRB gi post marum digi nomai kapsilak pada jotin oi thangba pambo maru gi makhada nomai maru ama pandana sokibane thawdu osi magna pakthaduna thawdu osi magna pakthaduna lauri gi ahoba melaga hogolakpada meter yankhai humfurom lapna leiriba sing thakdagi kukizo militant sing na nomai round tararung kapsilakgi manungda mawon ama pan khibane nomai maru na pan badagi mak lauri gi nakal da tusinki kariguma lauri leiramdrabadi mawon na kapsilakhiba nomai maru sing adu mahaki masada loina palamgan hari thawdu odu da mahaka lakmina khiba maisnam Sunil sai kunthra gatre koba miwema di aso apan yahodra hari shoklaba mak panthadana Bishnupur district hospital pukhatuna aha layeng piraba matungda makhatana ras medicity pukhatuna layengki mawon na pan nomai maru odu operation tawraga lakthokra hari thawdo osigi pauta badigi state force amadi khulngak libu khunja sing yauna myam khupna second IRB gi post tamna sangsilaktuna nakhoi laina karigidama kukizo militant sing labukta laksaba miyoi sing nomai kapsil halakli bano haina pen phongdoki khoisaunaraba miyamna pen ba phongdoki khoisaunaraba miyamna post asi tamna thomjilaktuna labukta thabak sujaba miyoi nomai kapsilaktuna asu apan yauraba suna khoinadi nomai kapti haina IRB gi personal sing onsin na lakshinki tungna khulngak libu khunja sing amsum state force sing sangsilaktuna nomai kaplakhiba militant sing gi khongolli na bohona rakpada Sikh regiment gi personal kharana sangba yaru haidun lambi phawba thasinduna thamki phibam sid gi khunja sing Sikh regiment gi personal sing gi marakta saunum khanarki adomainamak leptana masing hengalakhi ba khosaunarabu khunja sing amasum khulngak libu sing athingba du namkhaiduna sanglaga koki militant sing na nomai kapna phamaduda nomai kaplak phamaduda sangchinun ayuk pung 13 ga mini kunthra ga mangarum tarakpadi gi nakal ani gi marakta khutonakhi ani supa thawdo osida khulngal khiba khunja amasu nomaina pandana soki adomaina nakal ani gi marakta khuthona badu leptabadigi thangnuna lediba khul singi manungda laingang tabi lai manai amadi khoirentak phaw kukizo militant sing gi marak nakal ani na akan momona khutonakhi kuki militant sing gi meke digi nomai khata kaplak panatana pom ka sijinaraki nungthul gi pung manga tarak phaw nakal ani gi marakta leptana khuthona rakpada takhel makhala kai digi khulngak pa yorokhiba leibuzam inaw sai kunga tre kauba naha ama kokta nomai maruna pan madigi kanmangam dana laikidi mak pule katna bagi damang ras medicity tanna pokhalaki adumainama layeng sang asi yaubada bang doctor sing Sire ga purak leharaki mak loina na atopa khulngak ko khunja ma sunga sigi thawdo osida nomai maruna pan dana laikidi
ꯑꯌꯨꯛꯇꯒꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯆꯠꯊꯔꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯝꯕꯣꯜ ꯂꯩꯇꯣꯟꯖꯝꯗꯒꯤ ꯔꯥꯖꯦꯁ ꯁꯔꯪꯊꯦꯝ ꯆꯍꯤ 32, ꯊꯝꯅꯥꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯁꯅꯥꯇꯣꯟ ꯆꯍꯤ 10 ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯈꯠꯅꯈꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯈꯤꯕꯁꯤꯡꯅ ꯌꯨꯝꯅꯥꯝ ꯏꯕꯣꯇꯣꯝꯕꯤ ꯆꯍꯤ 59 ꯑꯣꯏꯒꯤ ꯅꯤꯡꯖꯣꯜꯗ ꯄꯥꯟꯕ, ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯦꯅꯦꯗꯤ ꯆꯍꯤ 23 ꯕꯣꯝꯃꯁꯦꯠꯅ ꯄꯥꯟꯕ, ꯊꯥꯡꯖꯝ ꯇꯣꯝꯕ ꯆꯍꯤ 19 ꯑꯣꯏ ꯊꯪꯕ ꯅꯤꯡꯖꯣꯜꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯊꯝꯕꯧ ꯆꯍꯤ 18 ꯑꯣꯏ ꯊꯪꯕ ꯅꯤꯡꯖꯣꯜꯗ ꯄꯥꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯁꯤꯡꯗꯨꯅ ꯌꯥꯝꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡꯂꯦꯟ ꯒꯥꯡꯇꯦ ꯆꯍꯤ 35 ꯑꯄꯣꯛꯄ ꯃꯥꯡꯈꯨꯂꯦꯟ ꯒꯥꯡꯇꯦ ꯀꯧꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯋꯥꯡꯕꯥ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ CPIꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18 23 ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯛꯈꯤꯕ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ CPIꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯔꯥꯖꯥꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯃꯉꯥꯅ ꯉꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯆꯦꯅꯥ 2 ꯄꯥꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯜ 12 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯋꯥꯔꯣꯜꯗ ꯃꯤꯌꯥꯝꯅ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏ 140 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ, ꯌꯨꯝ 3,900 ꯃꯩ ꯊꯥꯈ꯭ꯔꯦ, ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯐꯝ 739 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯃꯤꯑꯣꯏ 85,000 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯋꯥꯀꯠꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯍꯟꯈꯤꯗꯕꯅꯤ꯫ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯟꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯁꯖꯦꯁꯟꯁꯤꯡ ꯂꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯄꯥꯏꯍꯟꯗꯅꯕ ꯄꯟꯊꯗꯅ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯃꯦ 4 ꯔꯣꯝ ꯑꯁꯤꯗ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯐꯤꯕꯝ CPIꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯔꯥꯖꯥꯅ ꯂꯨꯆꯤꯡꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯣꯏꯔꯤꯕ MP ꯕꯤꯅꯣꯏ ꯕꯤꯁ꯭ꯋꯥ, ꯗꯣꯛꯇꯔ K ꯅꯥꯔꯥꯌꯅ, ꯔꯥꯃꯀ꯭ꯔꯤꯁꯅ ꯄꯟꯗꯥ ꯑꯃꯁꯨꯡ ꯑꯁꯥꯝꯗꯒꯤ CPIꯒꯤ ꯅꯨꯄꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯑꯁ꯭ꯋꯥꯃꯤ ꯒꯣꯒꯣꯏ ꯌꯥꯎꯈꯤꯕꯅꯤ ꯁ꯭ꯋꯥꯏꯗꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯔꯨꯛ ꯌꯥꯔꯛꯈꯤꯗꯕ ꯀꯨꯀꯤꯖꯧ MLA 10 ꯑꯦꯕꯁꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗ꯭ꯔꯥ? ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯁꯦꯁꯟ ꯆꯠꯊꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔꯁꯤꯡꯅ ꯇꯉꯥꯏꯐꯗꯕ ꯃꯔꯝꯁꯤꯡ ꯄꯤꯔꯗꯨꯅ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯇꯨꯅ ꯂꯥꯛꯇꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯖꯔ ꯑꯦꯟड ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁꯀꯤ ꯑꯀꯛꯅꯕ ꯔꯨꯜꯁꯤꯡꯅ ꯑꯌꯥꯕ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯦꯝꯕꯔꯁꯤꯡꯅ ꯁꯨꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ ꯆꯦꯔꯣꯜꯁꯤꯡ ꯑꯗꯨ ꯁ꯭ꯄꯤꯀꯔꯅ ꯍꯥꯎꯁꯇ ꯄꯥꯊꯣꯛꯇꯨꯅ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯁꯨꯇꯤ ꯅꯤꯔꯛꯄ ꯃꯦꯝꯕꯔꯁꯤꯡꯅ ꯁꯨꯇꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯗꯕ ꯀꯨꯀꯤꯖꯧ MLA 10ꯒꯤ ꯃꯅꯨꯡꯗꯒꯤ 3ꯅ ꯁꯨꯇꯤ ꯅꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯐꯪꯈ꯭ꯔꯕꯁꯨ ꯃꯤꯅꯤꯠ ꯈꯔꯒꯤ ꯁꯦꯁꯟ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯨꯇꯤ ꯆꯦꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯁ꯭ꯄꯤꯀꯔꯅ ꯍꯥꯎꯁꯀꯤ ꯑꯌꯥꯕ ꯂꯧꯈꯤꯗꯕꯅ ꯁꯨꯇꯤ ꯅꯤꯔꯛꯄ ꯑꯃꯁꯨꯡ ꯅꯤꯔꯛꯇꯕ ꯌꯥꯎꯅ MLA 10ꯃꯛ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯑꯦꯕꯁꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯄꯥꯔꯂꯥꯃꯦꯟꯇꯔꯤꯌꯟꯁ ꯈꯔꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯃꯤꯇꯩꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯊꯕꯛ ꯁꯨꯖꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯈꯤꯕ ꯌꯨꯝ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯃꯩ ꯊꯥꯈꯤꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ꯫ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝ ꯃꯣꯠꯕꯨꯡꯒꯤ ꯈꯨꯟꯖꯥ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛ ꯌꯨꯝ ꯁꯥꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯂꯩꯕ ꯃꯤꯑꯣꯏꯗꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯔꯝꯂꯣꯏ, ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯔꯒ ꯆꯥꯖꯕ ꯁꯤꯟꯃꯤ ꯑꯩꯈꯣꯏꯗꯗꯤ ꯁꯦꯜ ꯂꯩꯖꯗꯕꯗꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯥꯒꯠꯆꯈꯤꯕ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯝꯗꯥꯏ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯈꯪꯍꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯔꯤꯅ ꯃꯣꯠꯕꯨꯡꯗ ꯂꯩꯖꯕ ꯏꯁꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯕ ꯌꯨꯝ ꯀꯨꯀꯤ ꯃꯆꯥꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯃꯁꯨꯡ ꯊꯃꯣꯏ ꯀꯥꯏꯈꯤ ꯍꯥꯏꯅ ꯃꯣꯠꯕꯨꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯀꯣꯟꯁꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯆꯍꯤ 94 ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯕ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯟꯐꯝꯁꯨ ꯌꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯖꯕꯅꯤ꯫ ꯃꯦ 3ꯒꯤ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯄꯨꯟꯁꯤꯜꯂꯛꯂꯒ ꯏꯔꯥꯡ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯉꯥꯡꯅꯕ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 1ꯒ ꯑꯉꯥꯡ 4ꯅꯤ꯫ ꯃꯆꯥꯅꯨꯄꯤ 2ꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ 3ꯁꯨꯕ ꯑꯗꯨꯅ BSFꯇ
ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯄꯥꯟꯂꯝꯗ ꯂꯩꯈꯤꯕꯅꯤ ꯑꯃꯁꯨꯡ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯗꯥꯒ ꯂꯩꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯂꯒ ꯇꯨꯔꯦꯜꯂꯣꯝꯗ ꯆꯦꯟꯊꯗꯨꯅ ꯂꯣꯠꯈꯤ ꯑꯗꯨꯒ ꯎꯆꯤꯟꯅꯆꯤꯟꯅ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯃ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯒ ꯑꯍꯥꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡ ꯊꯤꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯔꯍꯥꯖꯔꯗ ꯂꯩꯕ ꯔꯥꯖꯨ ꯀꯧꯕ ꯅꯦꯄꯥꯂꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯆꯦꯛꯀꯤ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯝꯕꯅ ꯈꯔꯗꯤ ꯁꯥꯐꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯊꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯈꯟꯕꯗꯒꯤ ꯃꯨꯠꯕꯨꯡꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯂꯧꯔꯒ ꯑꯍꯤꯡ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯂꯩꯈꯤ ꯑꯗꯨꯒ ꯃꯦ 5ꯗ ꯑꯩꯈꯣꯏꯕꯨ ꯃꯨꯠꯕꯨꯡꯗ ꯅꯧꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯝꯂꯒ ꯃꯦ 18ꯗ ꯂꯝꯃꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕꯁꯨ ꯑꯐꯪꯕ ꯊꯕꯛ ꯊꯤꯔꯒ ꯁꯨꯕ ꯆꯠꯂꯤ ꯀꯦꯝꯞ ꯑꯁꯤꯗ ꯆꯥꯐꯝ ꯂꯩꯐꯝꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯠ ꯅꯥꯕꯒꯤ ꯑꯃꯁꯨꯡ ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯂꯥꯏꯆꯠ ꯂꯥꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯁꯤꯡꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯑꯍꯜ ꯈꯔꯗꯤ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯩꯕ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯨ ꯑꯅꯛꯄ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯊꯥꯔꯤ ꯂꯩꯉꯥꯛꯅ ꯁꯖꯤꯋꯥ ꯖꯦꯜ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯇꯦꯝꯄꯔꯔꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯂꯃꯦꯟ ꯇꯨꯔꯦꯟꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯒꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯝꯊꯤꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯇꯅꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯂꯩꯉꯥꯛꯅ ꯁꯥꯕ ꯌꯨꯝꯗ ꯇꯉꯥꯏꯐꯗꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯕ ꯉꯝꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯍꯟꯅꯤꯡ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯡꯃꯈꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯉꯝꯈꯤꯗꯕꯁꯤ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ ꯇꯥꯛꯄꯅꯤ ꯀꯣꯀꯣꯃꯤ ꯀꯨꯀꯤ MLA ꯇꯔꯥꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯣꯔꯃꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯣꯡꯃꯈꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯣꯛꯁꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯣꯡꯃꯈꯛ ꯄꯥꯡꯊꯣꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯦꯞ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯉꯝꯈꯤꯗꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯡꯈꯛꯅꯤ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯒꯤ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯑꯣꯒꯁ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯅꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯥ ꯍꯦꯟꯅ ꯆꯣꯟꯊꯅ ꯑꯣꯒꯁ 19 ꯀꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯝꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯐꯝꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯏꯁꯇꯦꯠꯀꯤ ꯂꯩꯉꯥꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯣꯏꯗꯔꯦ ꯇꯥꯛꯆꯔꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯗꯨꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯜꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯇꯠꯇꯅ ꯂꯥꯎꯈꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯛꯇꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯁꯝꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯛꯀꯗꯧꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯟꯕ ꯁꯦꯟꯇꯔꯗ ꯀꯥ ꯍꯦꯟꯅ ꯅꯣꯟꯖꯕ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯤꯡ ꯌꯥꯎꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯊꯥ 3 ꯍꯦꯟꯅ ꯈꯥ ꯀꯥ ꯂꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯀꯟꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯃꯅꯥ ꯄꯪꯁꯤꯟꯕ ꯉꯝꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯀꯥꯡꯂꯣꯟ ꯂꯩꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯉꯥꯛ ꯀꯌꯥꯅꯤ ꯁꯥꯡꯊꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯟꯊꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯂꯕ ꯐꯥꯎꯕꯗ ꯃꯤꯄꯥꯟ ꯇꯥꯡꯅ ꯍꯤꯡꯅꯤꯡꯂꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯒꯗꯧꯔꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯃꯄꯨꯒꯤ ꯈꯣꯜꯂꯥꯎꯅꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯉꯁꯤꯁꯨ ꯆꯤꯟꯀꯣꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯅꯔꯥꯟꯁꯤꯅꯥꯗ ꯂꯧ ꯎꯕ ꯆꯠꯂꯨꯕ ꯃꯤꯌꯥꯝꯗ ꯃꯤꯆꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯆꯝ ꯂꯧꯃꯤ ꯀꯌꯥꯗ ꯂꯟꯗꯥꯔꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯜꯂꯛꯄ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯣꯔꯁꯀꯤ ꯅꯆꯨꯡꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯃꯥꯏꯀꯩꯗ ꯐꯣꯡꯅ ꯂꯦꯞꯄꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯃꯤꯇꯣꯞꯁꯤꯡꯅ ꯂꯟꯗꯥꯔꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤꯕ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 90,000 ꯍꯦꯟꯕꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯆꯤꯟꯀꯣꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯅꯨꯃꯤꯠ 10 ꯈꯛꯇꯪ ꯁꯤꯟꯅꯔꯒ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯂꯧꯏ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯃꯨꯛ ꯐꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯃꯨꯛ ꯐꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯡꯄꯥꯜ ꯁꯥꯖꯣꯜ ꯂꯩꯀꯥꯏ ꯆꯤꯡꯉꯥꯡꯕꯝ ꯂꯩꯀꯥꯏ ꯅꯤꯡꯊꯧꯄꯨꯡ ꯂꯩꯀꯥꯏ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯈꯨꯟꯉꯥꯛꯂꯨꯞ ꯈꯨꯔꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ
Kurai Tinsit Road Kongpal Thong Khong the Ngasataki Wakat Mipam Saruyakipa, Laitang Domin High, Lamdamasi the Tokli Iranga Sita Mari Sujilakli, Tokli Iranga Sigi Matang Assembly da Lopom to Wareb Lauduna, Lamdam Sigi Miamutangu Laitana Lehen Biohina, Wakat Mipamasi Pamanaki. Lebak TV Sigi Session and Supnagi Minute Mapan Pamlaga, Lucian Crep. Session and see Iranga Sinamiam Pidi Awa Mayumake Maitado Piduna, relief came the lady Bissing Asu upon Nanglabamadi, Tawai Takrabasing, but Tawai Ushta Venihana Laudabangamde, Garbamena Miambu Pagita and Basipende, Atubuda Mipam among Hana Pamduna, Miam Kananabatarang Lokat Piwaki, Amoramda, Kongpao, Sarzolekai Mera Pavigi, BP, RK, Memton High, Lana Sikramatan Lucian Gani Havig Matam Lengana, Miam Kanganbu, Iramdam Kangani Hani Assembly that was Loki members in a Isagi Lopum to put down of you, Roinana, Logoningba, Warep Loudon Assembly session as a minute credit Lucian Kivasi, Kanemtawi. Magna High, Lamdamasita Tokli Irang Sigimatan, Lana Sandukli Basi, Sum Toktuna, Mapalam the Irang Sigimatan, Asum Wapam Sim Tamdunamadi, Lebakilu Singlesing Unaduna Irang Sigi Warishin, Purana Bohana, the Asavu Taudan Loriba, social worker, Maestro Tanazongi Matata, AR legal notice Tavas akan memong the Kandemta Wishwadi. Porampat Tawan Tavaleka, Women's Association Ngasi, Lining Tau, Tawan Tava, Harabungi Community Hall work at me Pampamki, Ngasi session si Miamna, one and Irakpanidu, minute Mapan Lucian Kiba Kandemta Wihanesu, Fondorakli. Lucialak point attendant not of a Manamo, Pokai with the city. Zangmilan Gangti, Apopa, Mankulan Gangti Kova. Songdo Kundiki Housingna, Circuit House Relief Camp, Suzampur Labor Muema, Nasi Ayuk Bomb Pai with Sword and Pokara Pudi Sire, Hina Pogili Kunamana Fundurakli, Atop Pogili Kunamanati, Nasi Tokiban my Kapna Bigit Haudo, Tampak the Labor Meitei Sing Tamna Bomb Kapna Pohonarapada, Pokara Pudi Siki and Hedi, Tuan Pogili Kunsuna, Taudo Kimatan, Tuan Wapam Sing Tamnaraglasu, Sabsabakaram Nasiban have the official in a Kamam tree. Adu hausuku na di miyam paus matang solution jaragema su miyam puna no pa update namin na si